अमेरिका की कैलिफोर्निया दा याम अकन मई चाकली सुपर पावर की कंट्री दा अमुक हन मई चाकले सुपर पावर की मथक सुप्रीम पावर हाइबदी अदुगुम्बा शक्ति मदे लई अदुना मथक रोम तक मई हैथरकलबा अदुकी मतिक चाकरी मदुदी नहान चाखिबा अदगी याम हेनबगी वानी अमसुंग याम स्पीड around 52,000 hectare land होजि पाउ चाकरे मसी करम द चाकले खंगदे वाइल्ड फायर नि हाइरी अमसुंग मदुआइ द लैबे यम फजा फजाबा मफम नि चाक तनो जि तुम ताकले हाइरी अदुका इवैक्यूएशन order ni streets kaya block ni aduki batangda hairibra fire toriba pham asi seal ni hojik thousands and thousands makhoi gi yum kai yamna problem drai threat ni aduga masigi fire asigi mang medre fire haina ming thon kre medre fire an ming thon basyam sathi ba pot amani sathi ba aduga devastation ni haiduna thon bani hairi america gi St. Louis hairibra mapam asidagi haurakpa mai ni sini adugi matung da pung amagi pung khar adugi matung da pung khar gi matung da aduki matik speed ta mai asi sandoraki madudi 24 hour gi manung da 52,000 khara hena acre land basi pungchak chakhan bane ut man ki bane madagi thorak po mai ku madi ut tuna mafam asi mai gi ching pokhare matung da atia se mam ki adugi saktam ni hairi mujik mai ase adugum mai kai da tamlakli kerizo plan monument haina amalai sini masom da mai jakun jaktu lakhalekli aduga yam speed ni hairi nan khana chakhib do madu soi koin uhoki witness uhoki kam sathina mai ase spread oi amati kayam deadliest chai haida maudugi yam heli sini handai sina aduga hojiki kerizo monument haina amalai hairi se masom da mai chakna hairi se masida america gi kwaidigi phaja phaja mafam amati adugumba plane sing lai masida asang aman hoba amati koifam sanpa ba achu vip sing leifam aduni hairi adom ni hai chak tu chi kan lakhalak lise situation asi yam the mong chasi lakta ubata California government da high grade koi missing evacuation to ai to evacuation to ba haukre amasung asi hojik chanang khrang ne missing je koi chen ma gi alai ba amati gari ganai ama si da lot torga chen na bagi thabak haure aduga hojik Santa Barbara amadi Ventura ko mafam masida mi yam tapam ni masigi mi tapam se masigi mathakta hairiba lammai asigi maikhu se hojik phujilakle mi gi yimthong khuding da mai jang bhorakle means maikhu jang bhorakle masini condition oiri se aduna hojik mi sing se koi chen chen bagi phibam da lakre reporting high modi hojik phob da im yang khai chakre sini mi sing chenthok horam lagani kam sok pasok tho adu ge mention tawdi ngasi america gi independence day ni means 4th July se aduna makhoi gi ngasi gi independence numit ase super power ekhoi ki ngasi am haraw numit ni haibsita supreme power am laibasiki something masi chablak popor amani oi khrisai masigi mamagdan han turki de sumai chaki turki gi mai aduna kam dokre turki de chakli ba mai ngasi numit humni mani phajilak labani amasung ngasi phau chakli hojik phau chakli moment ase de chakli amasung aduke matik chakli madudi turki se tungradra haibagi matang yosilak le sini forest fire adna hoji yosilak tu mi gi leifam japam de chak pau kre sesame cry mafam asida mi gi leifam japam asida mi di chenthok orombe ai adubu madalai basanga domestic animal masi amata thamdre haji pajana chak pagi wani turki gi mai ase amat yum phama se koi inferno yenki matam da mai gi maingang la ba dugumba saktam ni hairi turki de su am sathi mai ni amasung California da chak ni ba mai asida gi heli turki gi chak ni ba kisi cherek asida akan banong lenong sitlaga madugi mai adubu pajana mateng tawri amasung pham phung khuding da chak to na tumdana loikro haibagi phibam ne turki de yamna chawraba problem ni huji oiri se makoi da lakpa problem sing se arai acham lakti aduga masing mamang du makoi earthquake na mafam matum takun loiki bani turki da huji ka prithvi ki country mam dagi makoi si massive rescue operation amadi mai adu muthat pagi da makti am kana hot nari turki gi saktam ase ubda ngak ningai oi amadi yam sathiba mai amna huji turki ase yamna sathiba mai machidagi hena sathiba oiningai leitraba aduga mani aduga mai gi pambom dun pajana chakhal lagi matagum sakhali turki de chakriba mai ase ngasi ga loin manga taruk ni muk surak le aduga mi lak ani gi mathak te evacuate tawkre firefighters sing continue battle tawri aduga mi sok pana ba soine oram gari masigi report ti pajana pin rektre mafam kaya dang aduga yeng de ki ba aduga mai chakni wari se turki gi economic pajana down ohelakani masigi mai asina asumhaina mafam ani dani huji yam akan mai chak li che hojik ti June July yam na krek kangla matam amadi samar gi agak lawar matam masida nong chu khidra
ꯍꯥꯏꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯁꯤꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯔꯛꯇꯤ ꯃꯗꯨꯗꯤ ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯆꯨꯕꯤꯔꯗꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯟ ꯋꯥꯄꯥꯟꯁꯤꯡꯁꯦ ꯑꯁꯪ ꯑꯃꯥꯟ ꯑꯣꯏꯍꯜꯂꯤ ꯑꯗꯨꯅ ꯃꯩ ꯍꯧꯕꯒꯤ ꯆꯥꯟꯁꯁꯨ ꯌꯥꯝꯅ ꯋꯥꯠꯍꯜꯂꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯤ ꯃꯁꯤꯒꯤ ꯃꯩ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤ ꯀꯌꯥꯝ ꯁꯤꯈꯤ ꯃꯤ ꯀꯌꯥꯝ ꯅꯥꯈꯤ ꯃꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯀꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨꯋꯦꯁꯟ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯗꯦꯕꯥꯁꯇꯦꯁꯟꯁꯦ ꯑꯗꯨꯒ ꯀꯟꯅꯕ ꯌꯥꯝ ꯀꯟꯅ ꯂꯥꯛꯗꯔꯤ ꯇꯨꯔꯀꯤꯗꯁꯨ ꯃꯩ ꯆꯥꯛꯂꯤ ꯑꯃꯗꯤ ꯅꯧꯅ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯗꯁꯨ ꯑꯃꯨꯛ ꯃꯩ ꯆꯥꯛꯂꯦ